ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯝꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯇꯝꯁꯤꯒꯤ ꯗꯦꯕꯗꯥꯁ 32 ꯁꯨꯕ ꯇꯥꯡꯀꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯡꯁꯤꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯂꯟꯊꯣꯏꯕꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯃꯆꯤ ꯂꯦꯡꯗ ꯂꯟꯊꯣꯏꯕꯕꯨ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯟꯊꯣꯏꯕꯅ ꯌꯥꯎꯍꯜꯂꯛꯄꯗ ꯅꯨꯡꯁꯤ ꯄꯥꯈꯠꯅ ꯍꯧꯒꯠꯂꯛꯄꯗ ꯂꯟꯊꯣꯏꯕꯅ ꯃꯥꯒꯤ ꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤ ꯇꯞꯅ ꯂꯧꯊꯣꯛꯅꯕ ꯇꯧꯕꯗ ꯂꯟꯊꯣꯏꯕ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯀꯩꯗꯧꯔꯦ? ꯍꯧꯒꯠꯀꯦ꯫ ꯂꯟꯊꯣꯏꯕ ꯄꯨꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯤ꯫ ꯀꯩꯅꯣ? ꯌꯥꯝ ꯉꯜꯂꯤ, ꯉꯥꯛꯇꯪ ꯇꯨꯝꯈꯣ꯫ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ? ꯌꯥꯏꯌꯦ꯫ ꯑꯗꯨꯗꯤ ꯇꯨꯝꯃꯣ, ꯌꯥꯝ ꯉꯜꯂꯤ꯫ ꯌꯥꯔꯅꯤꯌꯦ, ꯈꯨꯠꯁꯦ ꯊꯥꯗꯣꯛ, ꯊꯦꯡꯉꯦ꯫ ꯂꯟꯊꯣꯏꯕ ꯃꯥꯒꯤ ꯈꯨꯠꯇ ꯌꯦꯡꯂꯤ, ꯑꯗꯨꯒ ꯇꯞꯅ ꯅꯨꯡꯁꯤꯒꯤ ꯈꯨꯠꯇꯨ ꯊꯥꯗꯣꯛꯅꯤꯡꯗ ꯊꯥꯗꯣꯔꯛꯂꯤ꯫ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯒꯤ ꯈꯨꯠꯇ ꯉꯔꯥꯡ ꯁꯣꯛꯈꯤꯕꯗꯒꯤ ꯍꯦꯟꯅ ꯁꯣꯛꯂꯝꯕꯗꯨꯗ ꯉꯛꯇꯨꯅ ꯂꯟꯊꯣꯏꯕꯒꯤ ꯈꯨꯠꯇꯨꯗ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯁꯤꯜꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯀꯩꯅꯣ? ꯀꯩꯗꯧꯔꯒꯦ? ꯈꯨꯠꯁꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯣꯛꯆꯤꯟꯕ ꯃꯥꯜꯂꯤ꯫ ꯕꯦꯟꯗꯦꯖ ꯃꯊꯛꯇꯁꯨ ꯏ ꯌꯥꯝ ꯇꯩꯔꯤ꯫ ꯂꯟꯊꯣꯏꯕ ꯅꯣꯛꯃꯤ-ꯅꯣꯛꯃꯤꯒ ꯇꯧꯗꯨꯅ ꯌꯥꯝ ꯂꯦꯝꯅ, ꯁꯤꯔꯣ? ꯁꯨꯝ ꯇꯩꯔꯤꯕ ꯖꯥꯠꯅꯤꯗ꯫ ꯂꯟꯊꯣꯏꯕ ꯈꯪꯂꯤ ꯃꯥꯅ ꯅꯥꯎꯕ ꯐꯨꯕꯒꯤꯅꯤ ꯍꯥꯏꯕꯗꯣ꯫ ꯅꯨꯡꯁꯤꯅ, ꯑꯩ ꯍꯤꯗꯥꯛ ꯂꯧꯔꯨꯈꯤꯒꯦ, ꯅꯠꯇ꯭ꯔꯒꯅ ꯗꯣꯛꯇꯔ ꯆꯠꯅꯕ ꯇꯥꯃꯣ ꯑꯕꯩꯗ ꯍꯥꯏꯔꯨꯔꯣꯗꯅ꯫ ꯁꯤꯒꯤꯕꯨ ꯗꯣꯛꯇꯔ ꯑꯃꯨꯛ ꯆꯠꯇꯣꯏꯕ? ꯌꯥꯔꯦ, ꯐꯈ꯭ꯔꯅꯤꯗ꯫ ꯉꯔꯥꯡ ꯀꯔꯝ ꯀꯥꯟꯗ ꯌꯨꯝ ꯍꯜꯂꯛꯀꯦ? ꯑꯩꯗꯤ ꯈꯪꯍꯧꯗ꯭ꯔꯦ꯫ ꯊꯦꯡꯉꯤ꯫ ꯑꯗꯣ ꯍꯌꯦꯡꯈꯩꯗꯤ ꯃꯇꯨꯡꯗꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯉꯔꯣꯏꯗ꯫ ꯅꯨꯡꯁꯤ ꯂꯟꯊꯣꯏꯕꯒꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯍꯧꯒꯠꯈꯤ꯫ ꯅꯨꯡꯁꯤꯅ ꯏꯀꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯥꯅ ꯉꯔꯥꯡ ꯑꯍꯤꯡ ꯀꯤꯕꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯊꯥꯈꯤꯕ ꯃꯦꯁꯦꯖꯁꯤꯡꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤꯗꯤ ꯍꯧꯈ꯭ꯔꯦ꯫ ꯁꯨꯖꯇꯥꯒꯤ 5ꯅꯤ ꯆꯥꯛꯀꯧꯕ ꯍꯌꯦꯡꯅꯤ ꯍꯥꯏꯕꯒꯤ ꯂꯥꯡꯅꯕ ꯃꯇꯝꯗꯨꯅꯤ꯫ ꯊꯕꯛꯅ ꯀꯅꯥ ꯑꯃꯠꯇ ꯁꯪꯅꯗ꯭ꯔꯤ꯫ ꯑꯍꯟ ꯈꯔꯅ ꯕꯖꯥꯔ ꯆꯠꯅꯈꯤ, ꯅꯍꯥ ꯈꯔꯅ ꯏꯃꯨꯡ ꯂꯣꯏꯁꯤꯟꯅꯔꯤ꯫ ꯅꯨꯡꯁꯤꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯅꯨꯡꯁꯤꯅꯗꯤ ꯕꯤꯅꯤꯇꯥ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯅ ꯂꯩꯖꯩ꯫ ꯑꯗꯨꯒ ꯕꯤꯅꯤꯇꯥ, ꯍꯦꯕꯤ ꯑꯃꯗꯤ ꯔꯥꯙꯦ, ꯃꯈꯣꯏ ꯑꯍꯨꯝꯅꯗꯤ ꯑꯕꯤ ꯑꯃꯗꯤ ꯂꯟꯊꯣꯏꯕ ꯈꯪꯗꯦ ꯍꯥꯏꯅ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯈꯪꯈ꯭ꯔꯕꯗꯤ ꯅꯥꯎꯕꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯋꯥꯔꯤꯁꯤꯗ ꯈꯪꯗꯕꯗꯤ ꯑꯕꯤ ꯈꯛꯇꯅꯤ꯫ ꯊꯕꯛ ꯃꯌꯥꯝꯁꯤꯅ ꯍꯦꯟꯃꯟꯈꯤꯗꯨꯅ ꯑꯕꯤꯅ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯕ, ꯇꯥꯃꯣ, ꯊꯕꯛꯁꯦ ꯇꯧꯒꯗꯕꯁꯨ ꯋꯥꯠꯂꯤ, ꯃꯇꯦꯡ ꯑꯣꯏꯅꯕ ꯅꯥꯎꯕꯗꯣꯝꯇ ꯀꯧꯗꯅ꯫ ꯐꯣꯟ ꯅꯝꯕꯔ ꯂꯩꯇ꯭ꯔꯣ? ꯑꯩꯁꯨꯅꯦ ꯍꯦꯛ ꯂꯧꯍꯧꯗꯦ꯫ ꯃꯥꯁꯨ ꯀꯩꯗꯧꯈ꯭ꯔꯒꯦ ꯈꯪꯗꯦ, ꯂꯨꯍꯣꯡ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯁꯛ ꯑꯝꯇ ꯎꯈꯤꯗ꯭ꯔꯦ꯫ ꯑꯕꯣꯛꯁꯤꯅ ꯆꯠꯀꯦ ꯌꯥꯗ꯭ꯔꯕ ꯀꯩꯅꯣ? ꯂꯟꯊꯣꯏꯕ ꯅꯥꯎꯕ ꯄꯜꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯎꯠꯊꯣꯛꯇꯦ, ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯑꯗꯨ ꯇꯧꯗꯨꯅ ꯂꯩ꯫ ꯑꯕꯤ ꯂꯟꯊꯣꯏꯕꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗꯨꯗ, ꯀꯩꯗꯧꯔꯦ ꯈꯨꯝꯃꯛꯇ꯭ꯔꯗꯤ? ꯀꯩꯁꯨ ꯇꯧꯗꯦꯗ ꯇꯥꯃꯣ꯫ ꯑꯗꯨꯗꯤ ꯍꯪꯈ꯭ꯔꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗꯣ ꯄꯤꯌꯨꯗꯅ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯨꯡꯁꯤꯗꯣ ꯖꯨꯁ ꯁꯦꯝꯗꯨꯅ ꯄꯨꯔꯛꯂꯤ, ꯃꯌꯥꯝꯒꯤꯅꯤ ꯍꯥꯏꯗꯨꯅ꯫ ꯅꯣꯛꯃꯤ ꯇꯧꯕ ꯃꯥꯏꯊꯣꯡꯒ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕ ꯂꯥꯛꯂꯤꯕ ꯃꯌꯥꯝ ꯑꯗꯨꯕꯨ ꯍꯔꯥꯎ ꯇꯧꯔꯤ꯫ ꯇꯥꯃꯣ, ꯖꯨꯁꯁꯦ, ꯍꯥꯏꯗꯨꯅ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯔꯛꯂꯤ, ꯑꯗꯨꯒ ꯂꯟꯊꯣꯏꯕꯒꯤꯁꯨ ꯄꯤꯔꯛꯂꯤ꯫ ꯅꯨꯡꯁꯤ, ꯅꯥꯎꯕꯗꯨꯕꯨ ꯀꯩꯗꯧꯈ꯭ꯔꯒꯦ? ꯎꯗꯕ ꯀꯨꯏꯔꯦ꯫ ꯅꯪꯉꯣꯟꯗꯒ ꯅꯝꯕꯔ ꯂꯩꯍꯧꯕ꯭ꯔꯣ? ꯅꯨꯡꯁꯤ ꯅꯣꯛꯃꯤ ꯇꯧꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯁꯛꯐꯝ ꯍꯟꯖꯤꯟꯈꯤ, ꯑꯗꯨꯒ ꯇꯞꯅ ꯈꯨꯝꯂꯛꯂꯤ꯫ ꯈꯪꯗꯦ ꯇꯥꯃꯣ꯫ ꯐꯣꯟ ꯅꯝꯕꯔ ꯂꯧꯍꯧꯗ꯭ꯔꯣ? ꯈꯪꯗ꯭ꯔꯣ ꯃꯥꯒꯤ? ꯅꯨꯡꯁꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯃꯉꯛꯀ ꯍꯥꯏꯔꯛꯂꯤ꯫ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯒꯤ ꯃꯑꯣꯡ ꯈꯪꯂꯗꯨꯅ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯅꯥꯎꯕꯒꯤ ꯃꯤꯡ ꯄꯟꯍꯟꯅꯤꯡꯈꯤꯗꯦ ꯅꯨꯡꯁꯤꯒꯤ ꯃꯥꯡꯗꯨꯗ꯫ ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯗ ꯐꯂꯞ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ꯫ ꯇꯥꯃꯣ, ꯃꯥ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯔꯦ, ꯊꯕꯛ ꯂꯣꯏꯔꯛꯂꯅꯤ꯫ ꯀꯩꯒꯤꯅꯣ? ꯊꯕꯛ ꯌꯥꯝ ꯋꯥꯈꯤꯕ ꯑꯉꯥꯡꯅꯤ, ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯌꯥꯎꯍꯟꯁꯦ꯫ ꯇꯥꯡꯕ ꯍꯣꯡꯕ ꯃꯥꯅ ꯄꯥꯝꯕ ꯑꯃꯠꯇꯒ ꯈꯨꯗꯣꯜ ꯄꯤꯕꯤꯁꯤ꯫ ꯂꯟꯊꯣꯏꯕ ꯁꯥꯎꯅꯤꯡꯗꯅ ꯈꯨꯝꯂꯛꯂꯤ꯫ ꯑꯩꯗꯤ ꯃꯈꯣꯏꯒ ꯁꯝꯅꯕ ꯄꯥꯝꯗꯦ꯫ ꯃꯥꯁꯨ ꯃꯕꯣꯛꯇꯨꯒꯤ ꯃꯁꯨꯅꯤ, ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯝꯃꯣꯏ꯫ ꯆꯠꯂꯣꯗ, ꯃꯕꯣꯛꯀ ꯌꯥꯝ ꯈꯦꯠꯅꯕꯅꯤꯀꯣ, ꯑꯩ ꯈꯪꯉꯤ꯫ ꯂꯟꯊꯣꯏꯕ ꯑꯕꯤꯅ ꯅꯥꯎꯕꯕꯨ ꯁꯨꯝ ꯊꯥꯒꯠꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤ, ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯨꯗ꯭ꯔꯦ꯫ ꯑꯕꯤꯁꯨ ꯏꯆꯝ ꯆꯝꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯃꯤꯒꯤ ꯃꯥꯏꯊꯣꯡ ꯌꯦꯡꯕꯗ ꯃꯤꯗꯨꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯂꯩ ꯍꯥꯏꯕ ꯈꯪꯕ ꯉꯝꯕ ꯃꯤꯅꯤ꯫ ꯉꯁꯥꯏꯅ ꯂꯟꯊꯣꯏꯕ ꯑꯃꯗꯤ ꯅꯨꯡꯁꯤꯒꯤ ꯃꯥꯏꯊꯣꯡꯒꯤ ꯔꯤꯌꯦꯛꯁꯟ ꯎꯕꯗ ꯋꯥ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯕ ꯈꯪꯈ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤ ꯃꯌꯥꯝꯒꯤ ꯖꯨꯁ ꯌꯦꯜꯂꯝꯂꯕ ꯃꯇꯨꯡ ꯇꯨꯃꯤꯟ ꯏꯃꯨꯡꯗ ꯆꯪꯈꯤ꯫
ꯑꯝꯕꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯗꯒꯤ ꯈꯔ ꯂꯥꯞꯊꯣꯛꯈꯤꯕꯒ ꯀꯩ ꯋꯥꯅꯣ? ꯂꯟꯊꯣꯏꯕ ꯉꯛꯅ ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯥꯎꯕ ꯅꯪ ꯅꯨꯡꯁꯤ ꯅꯪꯒꯤ ꯃꯔꯛꯀꯤ ꯋꯥꯔꯤꯁꯦ. ꯂꯟꯊꯣꯏꯕ ꯂꯠꯂꯤꯒ ꯇꯧꯗꯨꯅ ꯀꯩ ꯋꯥꯔꯤꯅꯣ? ꯂꯩꯇꯦꯗ. ꯊꯣꯏꯕ. ꯂꯟꯊꯣꯏꯕ ꯂꯦꯞꯇꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ. ꯅꯥꯎꯕ ꯌꯨꯝꯁꯤꯗ ꯂꯥꯛꯇꯕꯒꯤ ꯃꯔꯝ ꯑꯩ ꯈꯪꯕ ꯄꯥꯝꯃꯤ. ꯂꯥꯛꯑꯔꯣꯏ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯁꯤꯗ. ꯀꯩꯒꯤ? ꯀꯩꯗꯧꯕꯒꯤ? ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯃꯥꯕꯨ ꯑꯩꯅ ꯇꯝꯊꯤꯅ ꯐꯨꯈ꯭ꯔꯦ. ꯀꯩꯒꯤ? ꯊꯥꯖꯕ ꯍꯥꯠꯄ ꯃꯤ ꯃꯁꯛ ꯈꯪꯗꯕꯒꯤ. ꯊꯣꯏꯕ ꯃꯔꯝꯗꯣ ꯐꯖꯅ ꯍꯥꯏꯌꯨ. ꯂꯟꯊꯣꯏꯕꯅ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗ ꯂꯤꯔꯝꯃꯤ. ꯑꯝꯕꯤ ꯌꯥꯝ ꯁꯥꯎꯅ ꯁꯥꯂꯥ ꯀꯌꯥꯗꯣ ꯎꯁꯤꯠꯇꯕ. ꯑꯩꯈꯣꯏ ꯂꯩꯔꯤꯕꯁꯦ ꯀꯔꯤꯁꯨ ꯊꯧꯁꯥꯗꯕ. ꯅꯈꯣꯏꯅ ꯃꯐꯝ ꯁꯥꯍꯟ ꯍꯥꯏꯗ꯭ꯔꯤꯕ ꯀꯩꯒꯤꯅꯣ? ꯏꯆꯟꯒꯤꯗꯃꯛ ꯖꯥꯠ ꯃꯥꯟꯅꯗ꯭ꯔꯕꯁꯨꯅꯦ. ꯏꯃꯥ ꯄꯨꯟꯗ꯭ꯔꯕꯁꯨ ꯃꯕꯨꯡ ꯑꯩ ꯑꯃ ꯏꯆꯧ ꯆꯧꯅ ꯂꯩ. ꯂꯃꯟ ꯈꯨꯝꯒꯅꯤ ꯑꯩꯅ. ꯇꯥꯃꯣ ꯌꯥꯔꯦ ꯃꯤ ꯇꯥꯈꯤꯅꯤ. ꯅꯥꯎꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯅꯁꯨ ꯈꯪꯍꯟꯗ꯭ꯔꯤꯕꯅꯤ. ꯅꯨꯃꯤꯠꯇꯨꯗ ꯍꯥꯠꯇꯣꯛꯂꯝꯕ ꯀꯩꯗꯧꯒꯦ? ꯃꯩꯀꯗꯣ ꯍꯥ? ꯏꯈꯨꯔꯥ ꯑꯗꯨꯒꯤ ꯃꯃꯥꯒꯤ ꯌꯦꯡꯕꯤꯔꯒ ꯃꯊ꯭ꯋꯥꯏꯗꯨꯃꯗꯤ ꯈꯥꯛꯄꯤꯔꯝꯕꯅꯤ. ꯑꯁꯨꯝꯅ ꯋꯥꯔꯤ ꯇꯧꯔꯤꯉꯩ ꯕꯖꯥꯔ ꯆꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯍꯜꯂꯛꯇꯨꯅ ꯋꯥꯔꯤ ꯁꯥꯕ ꯀꯥꯏꯔꯦ. ꯃꯌꯥꯝꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯨꯖꯇꯥꯒꯤ ꯊꯧꯔꯝ ꯄꯨꯝꯕꯗꯣ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ. ꯑꯁꯨꯝꯅ ꯊꯥ 3-4ꯗꯤ ꯍꯧꯈ꯭ꯔꯦ. ꯂꯟꯊꯣꯏꯕ ꯅꯨꯡꯁꯤꯗꯤ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯂꯩꯔꯤ. ꯅꯣꯡꯃꯒꯤ ꯑꯌꯨꯛꯅꯤ. ꯃꯌꯥꯝ ꯄꯨꯟꯗꯨꯅ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯔꯤ. ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯖꯇꯥ ꯀꯣꯜ ꯇꯧꯔꯛꯂꯤ ꯅꯨꯡꯁꯤꯒꯤ ꯐꯣꯟꯗꯨꯗ. ꯅꯨꯡꯁꯤ ꯍꯔꯥꯎꯅ ꯍꯦꯜꯂꯣ ꯆꯦꯇꯥ. ꯁꯨꯖꯇꯥꯁꯨ ꯌꯥꯝ ꯍꯔꯥꯎꯅꯒ ꯅꯨꯡꯁꯤ ꯀꯩꯗꯧꯔꯤꯅꯣ? ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯤꯗ. ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯝꯗꯣꯏꯔꯣ? ꯇꯥꯅꯤꯡꯉꯦ ꯇꯥꯃꯣ. ꯇꯝꯗꯣꯏꯅꯦ. ꯆꯦꯇꯥ ꯃꯌꯥꯝꯁꯨ ꯄꯨꯂꯞ ꯂꯩ. ꯇꯝꯃꯨ ꯇꯥꯔꯒꯦ. ꯑꯁ ꯑꯗꯨꯗꯤ ꯌꯥꯔꯣꯏꯗ. ꯅꯨꯡꯁꯤꯉꯛꯅ ꯀꯩꯒꯤ? ꯃꯈꯣꯏ ꯃꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯎ. ꯍꯣꯏ ꯆꯦꯇꯥ. ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯈꯔ ꯆꯠꯊꯣꯛꯂꯤ. ꯕꯤꯅꯤꯇꯥꯅ ꯍꯥꯏ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯍꯧꯔꯕ꯭ꯔꯣ? ꯄꯥꯛꯅ ꯂꯣꯏꯔꯔꯣꯏꯗ. ꯂꯩꯔꯤꯕ ꯐꯣꯟ ꯑꯁꯤ ꯃꯆꯦꯗꯥꯒ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯕꯗꯤ ꯀꯅꯥꯗ ꯇꯧꯔꯨꯅꯤ? ꯁꯤꯖꯤꯟꯅꯐꯝ ꯂꯩꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤꯀꯣ. ꯃꯆꯦ ꯑꯁꯤꯁꯨ ꯃꯕꯣꯛ ꯑꯩ ꯐꯥꯎꯕ ꯀꯥꯎꯈ꯭ꯔꯦ. ꯅꯣꯡꯃꯇꯒ ꯇꯧꯔꯛꯄ ꯅꯠꯇꯦꯗꯣ. ꯏꯃꯥꯗꯗꯤ ꯂꯥꯏꯔꯤꯌꯦ ꯑꯩ ꯐꯥꯎꯕ ꯅꯣꯡꯃꯇꯅꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥꯒ ꯍꯪꯕꯤꯔꯛꯄ ꯖꯥꯠ ꯅꯠꯇꯦꯀꯣ. ꯅꯨꯡꯁꯤ ꯎꯪꯂꯒ ꯇꯞꯅ ꯆꯪꯂꯛꯇꯨꯅ ꯐꯝꯂꯤ. ꯃꯌꯥꯝ ꯍꯔꯥꯎꯅ ꯊꯣꯛꯈ꯭ꯔꯒ ꯎꯪꯂꯒ ꯆꯪꯂꯛꯄꯗꯨꯗ ꯌꯦꯡꯅꯔꯛꯂꯤ. ꯔꯥꯙꯦꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦꯍꯦ? ꯀꯔꯤ ꯍꯥꯏꯔꯛꯏꯅꯣ? ꯕꯤꯅꯤꯇꯥꯁꯨ ꯄꯥꯈꯠꯅ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ ꯅꯆꯦꯕꯣ? ꯍꯥꯎ. ꯆꯦꯇꯥ ꯍꯣꯏꯗ ꯃꯤ ꯑꯃ ꯂꯥꯛꯑꯅꯤꯅ ꯍꯥꯏꯌꯦ. ꯍꯥ? ꯀꯅꯥ ꯂꯥꯛꯅꯤꯅ ꯍꯥꯏꯅꯣꯅꯦ? ꯈꯪꯗꯦ. ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯃꯥꯅꯗꯨ ꯇꯝꯂꯛꯏꯗꯨꯅ ꯀꯩꯒꯤꯅꯤ ꯍꯥꯏꯒꯦ? ꯑꯗꯨꯁꯨ ꯈꯪꯗꯦ. ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯍꯪꯕꯗ ꯈꯪꯗꯦꯅ ꯍꯥꯏ. ꯀꯩꯗꯧꯉꯩ ꯂꯥꯛꯀꯦꯅ ꯍꯥꯏꯒꯦꯅꯦ? ꯑꯩꯈꯣꯏꯒ ꯈꯪꯅꯅꯕ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯣꯅ ꯍꯥꯏꯔꯤꯔꯣ? ꯂꯥꯛꯀꯗꯧꯕ ꯃꯇꯝ ꯈꯔ ꯋꯥꯠꯂꯤꯅ ꯍꯥꯏꯌꯦ. ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯁꯨ ꯒ꯭ꯌꯥꯟ ꯃꯥꯡꯉꯤ. ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯔꯒ ꯑꯗꯨ ꯍꯥꯏꯔꯛꯏꯅꯦ. ꯐꯖꯅ ꯍꯥꯏꯔꯝꯃꯣ ꯍꯥꯏꯔꯒ ꯀꯣꯟꯅ ꯇꯧꯔꯛꯑꯒꯦꯅ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ. ꯀꯩꯅꯣ ꯁꯤꯗꯕꯨ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯣ? ꯍꯦꯞꯄꯤ ꯈꯣꯟꯖꯦꯜ ꯍꯪꯅ ꯅꯣꯛꯊꯣꯔꯛꯂꯤ. ꯃꯌꯥꯝꯗꯣ ꯍꯦꯞꯄꯤꯗ ꯉꯛꯅ ꯌꯦꯡꯅꯔꯛꯂꯤ. ꯔꯥꯙꯦꯅ ꯍꯩ ꯀꯔꯤꯅꯣ ꯅꯪꯕꯨ ꯉꯥꯎꯔꯕꯅꯦ? ꯈꯪꯕꯨ ꯈꯪꯉꯤꯅꯦ. ꯉꯥꯎꯔꯤꯗꯣ ꯃꯌꯥꯝꯅꯤ. ꯉꯥꯎꯗꯕ ꯑꯩ ꯐꯥꯎꯕ ꯉꯥꯎꯍꯟꯒꯦ ꯇꯧꯔꯤꯗ. ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯑꯍꯣ ꯑꯩꯈꯣꯏ ꯁꯨꯖꯇꯥꯗꯣ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦꯌꯦ. ꯍꯥ? ꯃꯈꯣꯏꯗ ꯃꯤ ꯑꯃ ꯂꯥꯛꯇꯧꯔꯦ. ꯂꯥꯛꯇꯧꯔꯤꯕ ꯃꯤꯗꯣ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯦ. ꯂꯥꯛꯀꯗꯕꯁꯨ ꯃꯇꯝ ꯈꯔ ꯋꯥꯠꯂꯤꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯃꯃꯥ. ꯈꯜꯂꯨ. ꯔꯥꯙꯦ ꯑꯃꯗꯤ ꯕꯤꯅꯤꯇꯥꯁꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯂꯤ. ꯅꯨꯡꯁꯤꯁꯨ ꯅꯣꯛꯄꯒꯗꯨ ꯌꯥꯎꯔꯛꯂꯤ. ꯔꯥꯙꯦ ꯅꯣꯛꯄꯗꯨ ꯂꯦꯞꯂꯗꯨꯅ ꯅꯨꯡꯁꯤ ꯅꯣꯛꯀꯅꯨꯀꯣ. ꯋꯥꯍꯩꯗꯨꯗ ꯉꯛꯅ ꯀꯩꯗꯧꯔꯒꯦꯕꯣ? ꯔꯥꯙꯦ ꯁꯧꯔꯪ ꯇꯧꯔꯗꯨꯅ ꯏꯕꯨꯡꯉꯣ ꯌꯥꯏꯁꯥꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯀꯌꯥꯗ ꯍꯔꯥꯎꯔꯝꯒꯅꯤ. ꯉꯔꯥꯡ ꯅꯍꯥꯟꯇ ꯉꯥꯏꯔꯤ ꯃꯃꯧ ꯊꯤꯈꯤꯕꯗꯣ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯏꯃꯥꯅ ꯁꯥꯎꯔꯤꯗꯨꯅ?
ꯃꯤꯗꯤ ꯃꯔꯥꯏꯕꯛ ꯐꯕꯅ ꯃꯁꯨ ꯎꯅꯈꯤꯗꯧꯔꯦ ꯑꯩꯒꯤꯗꯤ ꯀꯗꯥꯏ ꯃꯌꯥꯝꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯉꯥꯏꯍꯥꯛ ꯑꯗꯨꯗ ꯕꯤꯅꯤꯇꯥꯅ ꯅꯨꯡꯁꯤꯗꯨ ꯈꯪꯕ꯭ꯔꯦ ꯈꯪꯉꯤ ꯅꯤꯅꯦ ꯅꯕꯣꯛꯀꯤꯅ ꯃꯁꯨ ꯁꯨꯊꯥꯡ ꯑꯗꯨꯒ ꯑꯩꯒꯤꯅ ꯏꯁꯨ ꯑꯍꯥꯟꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃ ꯄꯤꯌꯨꯗꯅ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯈꯨꯕꯥꯛꯇꯨ ꯅꯤꯔꯛꯂꯤ ꯅꯨꯡꯁꯤ ꯉꯛꯅ ꯌꯦꯡꯂꯤ ꯕꯤꯅꯤꯇꯥꯅ ꯀꯩꯅꯣ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ ꯑꯩ ꯏꯁꯨꯒ ꯁꯥꯟꯅꯕ ꯄꯥꯝꯃꯤꯀꯣ ꯅꯨꯡꯁꯤꯗꯨ ꯗꯥꯏꯔꯦꯛ ꯍꯥꯏꯔꯕꯗꯨꯗꯗꯤ ꯏꯀꯥꯏꯔꯤ ꯃꯌꯥꯝ ꯃꯥꯡꯗꯨꯗ ꯂꯟꯊꯣꯏꯕꯗ ꯐꯜꯂꯞꯁꯨ ꯌꯦꯡꯂꯛꯂꯤ ꯂꯟꯊꯣꯏꯕꯗꯤ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯅꯣꯟꯊꯗꯨꯅ ꯆꯥꯔꯤ ꯃꯌꯥꯝꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯨꯃꯥꯔꯅ ꯑꯩ ꯍꯧꯒꯠꯂꯝꯃꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯈꯤ ꯀꯨꯃꯥꯔꯅ ꯑꯃꯨꯛꯁꯨ ꯃꯅꯦ ꯀꯔꯤ ꯍꯥꯏꯒꯦ ꯅꯪꯒꯤ ꯗꯤꯃꯥꯟꯗꯣ ꯑꯩꯅ ꯌꯥꯏꯀꯣ ꯃꯗꯨ ꯇꯁꯦꯡꯅ ꯐꯪꯅꯕ ꯇꯥꯍꯜꯂꯨꯀꯣ ꯕꯤꯅꯤꯇꯥꯁꯨ ꯍꯔꯥꯎꯅ ꯍꯣꯏ ꯃꯣꯏ ꯃꯥꯃ ꯅꯨꯡꯁꯤꯗꯤ ꯃꯃꯥꯏꯗꯨ ꯉꯥꯡꯁꯪ ꯉꯥꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯏꯀꯥꯏꯕꯅ ꯑꯕꯤꯗꯨ ꯈꯧꯗꯦꯝꯂꯛꯂꯤ ꯑꯩ ꯍꯧꯒꯠꯂꯦꯍꯦ ꯃꯇꯥꯡꯁꯦ ꯌꯧꯔꯗꯤ ꯕꯤꯅꯤꯇꯥ ꯅꯣꯛꯂꯗꯨꯅ ꯅꯉꯣꯟꯗꯁꯨ ꯇꯥꯟꯒꯗꯕ ꯗꯤꯃꯥꯟ ꯂꯩꯀꯣ ꯆꯠꯂꯦ ꯇꯥꯅꯤꯡꯂꯤꯕ ꯗꯤꯃꯥꯟꯗꯣ ꯀꯩꯅꯣ ꯈꯪꯉꯤ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯔꯥꯙꯦꯅ ꯅꯨꯡꯁꯤ ꯈꯨꯝꯗꯦ ꯃꯕꯣꯛꯇ ꯌꯦꯡꯕꯇꯃꯛ ꯌꯦꯡꯂꯛꯂꯤ ꯙꯅꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯕꯨ ꯏꯁꯨ ꯄꯥꯝꯃꯤꯅꯦ ꯅꯈꯣꯏꯕꯨ ꯗꯣꯛꯇꯔ ꯇꯥꯟꯅꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯕ꯭ꯔꯥ ꯑꯃ ꯇꯧꯅꯦ ꯅꯨꯡꯁꯤꯗꯤ ꯈꯨꯝꯐꯝ ꯈꯪꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯈ꯭ꯔꯦ ꯑꯃꯨꯛꯁꯨ ꯍꯦꯞꯄꯤꯅ ꯏꯀꯥꯏꯅꯨ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯅꯣꯏ ꯑꯅꯤꯁꯨ ꯀꯩꯅꯣ ꯈꯔ ꯈꯟꯍꯧꯅꯦ ꯕꯤꯅꯤꯇꯥꯅ ꯂꯟꯊꯣꯏꯕꯗ ꯑꯣꯟꯁꯜꯂꯗꯨꯅ ꯊꯣꯏꯕ ꯀꯩ ꯍꯥꯏꯒꯦꯅꯦ ꯀꯩ ꯍꯥꯏꯒꯦ ꯀꯥꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯩꯁꯦ ꯑꯃꯠꯇ ꯇꯥꯗ꯭ꯔꯣ ꯅꯪꯕꯣ ꯂꯟꯊꯣꯏꯕ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯇꯥꯗꯦ ꯍꯣ ꯑꯩ ꯏꯁꯨ ꯄꯥꯝꯃꯤ ꯍꯥꯏꯕ ꯏꯁꯨ ꯊꯥꯡ ꯇꯥꯔꯕ꯭ꯔꯣꯅꯦ ꯑꯗꯣ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯅꯣ ꯀꯩꯅꯦꯒꯦ ꯅꯪꯗꯤ ꯃꯇꯥ ꯑꯃꯅꯤꯅ ꯂꯣꯏꯅ ꯍꯥꯏꯔꯣ ꯍꯥꯏꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯕꯤꯅꯤꯇꯥꯒꯤ ꯋꯥꯗꯨꯗ ꯔꯥꯙꯦꯅ ꯑꯃꯨꯛꯁꯨ ꯑꯍꯜ ꯂꯃꯟꯒꯤꯅꯦ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯍꯟꯕꯁꯦ ꯇꯨꯡꯗ ꯃꯪꯒꯣꯜ ꯌꯥꯝ ꯑꯣꯏꯕꯅꯤꯀꯣ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗꯗ ꯍꯥꯏꯗꯨꯕꯨ ꯀꯩꯒꯤꯅꯣ ꯍꯩꯃ ꯅꯪꯉꯣꯟꯗꯗ ꯅꯠꯇꯦꯅꯦ ꯅꯨꯡꯁꯤ ꯋꯥ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯃꯤ ꯀꯧꯕ ꯇꯥꯔꯛꯂꯤ ꯍꯦꯞꯄꯤꯅ ꯅꯨꯡꯁꯤ ꯀꯅꯥꯅꯣ ꯌꯦꯡꯂꯨꯆꯣꯗꯅ ꯅꯨꯡꯁꯤꯁꯨ ꯍꯥꯏꯔꯝꯂꯗꯨꯅ ꯂꯥꯛꯂꯤꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯕ ꯊꯣꯛꯈꯤ ꯃꯁꯥ ꯄꯥꯇꯛ ꯇꯧꯕꯤ ꯌꯦꯡꯕꯗ ꯁꯦꯠꯂꯤꯕ ꯗ꯭ꯔꯦꯁ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯄꯣꯁ ꯇꯥꯕꯤ ꯌꯛꯂꯥꯎꯕꯤ ꯂꯩꯁꯥꯕꯤ ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯇꯨꯡ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯅꯥ ꯅꯨꯡꯁꯤꯒꯤ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯃꯃꯥꯏꯁꯦ ꯂꯩꯊꯣꯔꯛꯂꯤ ꯅꯨꯡꯁꯤ ꯅꯨꯄꯤꯗꯨꯕꯨ ꯎꯕꯗ ꯉꯛꯅ ꯑꯦꯟꯖꯦꯂꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯋꯥꯎ ꯑꯩ ꯃꯤꯡꯒ ꯈꯪꯂꯝꯃꯤꯅꯦ ꯅꯣꯏ ꯍꯦꯔꯣꯅ ꯍꯥꯏꯕ꯭ꯔꯣ ꯅꯨꯡꯁꯤꯁꯨ ꯍꯟꯗꯨꯅ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯜꯂꯤ ꯀꯩꯅꯣ ꯑꯩꯕꯨ ꯆꯪꯍꯜꯂꯔꯣꯏ ꯍꯥꯏꯔꯣ ꯅꯌꯨꯝꯗ ꯂꯥꯛꯂꯒ ꯑꯣ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯆꯪꯂꯣ ꯂꯟꯊꯣꯏꯕꯁꯨ ꯂꯩ ꯍꯥꯏꯗꯨꯅ ꯆꯪꯃꯤꯟꯅꯔꯛꯂꯤ ꯑꯦꯟꯖꯦꯂꯥꯅ ꯃꯗꯨꯏ ꯃꯣꯏꯗꯨꯗꯨꯅꯦ ꯎꯅꯔꯣꯏ ꯁꯛꯇꯥ ꯅꯨꯡꯁꯤꯗꯤ ꯕꯣꯛ ꯍꯣꯏ ꯅꯤꯅꯦ ꯍꯣꯏ ꯑꯣꯏꯅ ꯎꯅꯒꯦꯅ ꯂꯥꯛꯄꯅꯤ ꯅꯨꯡꯁꯤ ꯃꯔꯧ ꯂꯩꯅ ꯅꯣꯛꯂꯗꯨꯅ ꯀꯩꯅꯣ ꯁꯥꯎꯅꯔꯕ ꯀꯩꯗꯧ ꯁꯥꯎꯅꯔꯤꯅꯣ ꯃꯗꯨꯏ ꯃꯤꯗꯣ ꯃꯇꯨ ꯍꯦꯛ ꯊꯤꯈꯤꯕꯗꯒꯤꯅꯦ ꯑꯩꯒꯅꯦ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯕꯅꯤ ꯀꯥꯎꯕ ꯑꯣꯏꯔꯝꯃꯣꯏꯗ ꯊꯕꯛꯅ ꯌꯥꯗꯗꯅ ꯇꯧꯕ ꯑꯣꯏꯔꯝꯅꯤ ꯏꯁ ꯀꯟꯈꯠꯂꯤꯀꯣ ꯃꯤ ꯃꯆꯥꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯅꯤꯗ ꯃꯤꯆꯪꯒ ꯂꯩꯔꯦ ꯑꯗꯨꯏ ꯅꯠꯇꯦꯗ ꯉꯥꯏꯈꯣ ꯅꯨꯡꯁꯤ ꯑꯦꯟꯖꯦꯂꯥꯗ ꯌꯦꯡꯂꯛꯂꯤ ꯅꯪ ꯉꯁꯥꯏꯗꯣ ꯀꯩ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯁꯦ ꯅꯣꯏ ꯍꯦꯔꯣꯗ ꯃꯤꯡ ꯁꯦꯠꯄ꯭ꯔꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯤ ꯂꯟꯊꯣꯏꯕꯗ ꯃꯤꯡ ꯀꯧꯕ꯭ꯔꯥ ꯍꯥꯏꯋꯥꯅꯦ ꯀꯧꯗꯦꯗ ꯀꯩ ꯀꯧꯔꯤꯅꯣ ꯅꯨꯡꯁꯤ ꯈꯨꯝꯗꯦ ꯆꯠꯄ ꯍꯧꯏ ꯑꯩꯉꯣꯟꯗꯗꯤ ꯀꯣꯏꯅꯨꯗ ꯑꯩꯗꯤ ꯌꯥꯝ ꯐꯕꯅꯤ ꯍꯌꯦꯡ ꯂꯩꯃꯤꯟꯅꯔꯒ ꯈꯪꯒꯅꯤ ꯍꯣꯏ ꯗꯗꯥꯔ ꯇꯥꯃꯣꯔꯥ ꯌꯥꯝꯕꯨꯡꯂꯝꯃꯗꯤ ꯀꯧ ꯐꯠꯇꯦ ꯅꯝꯍꯥꯏ ꯇꯧꯒꯅꯨ ꯅꯨꯡꯁꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯄꯣꯛꯂꯤ ꯃꯔꯝꯗꯤ ꯈꯪꯖꯗꯕ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯦ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯨ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯆꯪꯂꯛꯄ ꯎꯕꯗꯨꯗ ꯉꯛꯅ ꯏꯃꯨꯡꯗ ꯂꯩꯍꯧꯔꯤꯕ ꯃꯌꯥꯝꯗꯨ ꯍꯦꯞꯄꯤ ꯅꯠꯇꯅ ꯈꯣꯟꯖꯦꯜ ꯑꯃꯠꯇ ꯑꯣꯏꯅ ꯑꯦꯟꯖꯦꯂꯥ ꯅꯣꯛꯂꯗꯨꯅ ꯁꯔꯄ꯭ꯔꯥꯏꯖ
Benita ranti manakta changlakduna nungsina konjay. Lanthoiba phamlambada haugatduna Angela-gi nakta changlakli. Kain tawraisibo? Nang munay haidayne? Fakhre kaino sumnadana lay yabro? Lanthoiba sawrangnanaga nang nangangnabase asuk yam yadrisibo kaigino ha? As wana wabuga ngangdoradine adum hankrage yani. Hey, yade isu hankiba yade ko. Thaiba nang chalo jo na thau tawro. Bo chalo ne isuga wari tawgine noi taba yade. Lanthoiba Angela-gi airbag tu puduna jangki. Ranti kon kalap hairakli. Hai puriba poto aigi kanta thamamuko. Angela nokladuna kuire boko tamdaba. Haima sumleptuna thamlene angangse. Lau safada phamu lau. Haiba nungsi mungi mi khudingna Angela baluna khanjaba maba ubada odliba maong matau singa duda tumin leptuna yengduna damoklei. Happy na ahindi ibi masi khangdebo. Ba nene sidi kanano noida ambigi mamani ni nangna khangleroi kuire yumsida punna leirakpa. Oh mama ai Angela Lanthoibagi friend ni. Oh ichani masaknaga masak phajariba kibanaga bakjariba laksikhreda. Mama na thagatpidana haraurese. Is Benita na nachigi luhongbasu yaude Thoibagi luhongbasu yaude kaino ba tawridubo? Nene Lanthoiba na Jethagi luhongbado yauba thoraki yandreni mangondo ina ngangu. Akoi Thoiba na nangi phatana ba tawroi nang soidana naramgani chumbro? Yam kan manate da kitangni to adone ba. Benita makhoigi manak oirap tumin leblibi nungsida kaurakli. Haima naksia nene kaino sumleptana leirudobo chalo yumsigine a special guest ama laklise magi jana bathaknaba semo chalo. Nungsi hoi hairamnaga kitchen na jangkhre. Nungsi Angela na thaknaba haiduna sangom loli. Angela bo yumsigi miyoy singna laigum luna khanma matawa seda nungsidi masana sawningba kalakpagumba maphawbagum tawri. Asumna peri tawduna wakhal khalingai loliba sangom ado bathagi tawbada nakannagi Lanthoibana lamduna gas ado muthalli. Nungsi khangduna yengthorai Lanthoibana kadawraga. Nungsi khomde mamai loithoki class ama lawi. Kaino kadawraga sangom thagalaga ungliduba kashu tawde. Sangom se Angela hai mani adodi sugar yam hapduranu amle cham pamjabane amta hobiyo hai thomgado yam haplunu ko hai ngangli bawangado hai haibasi-dagi hindi Lanthoibana ado chak thongbado ngasidi magi apamba mathel ama hanglaga thongbiyo ngasida langpanina. Ado nungsi mana tawriba mathaudo makhol kalap thamnaga Lanthoibada saurap tawna yengladuna hairakli. Kai wali ga haidawa Angela gi omelet haurani ensang horen magi apamba janingba mathel hanglaga phajana thonglaga bijarani hairo makha tawgadabdo. Lanthoiba tingak adana loiri adudi ai thabang hangda ingna chikna tawge. Hoi Hairamlaga kitchen dagi thokre. Nungsi sawningbado sum hengalakpagum tawri. Angela bu kalakpa haidura. Lanthoiba bu khambanba haidura natraga imunga sigi mipum khudingbu khambaliba haidura nungsida phawriba. Asumna namit ado Angela lakpagini haiduna ansang ahawba thongli. Imung sigi mipum khudingna Angela gi chaba thakpada leibada care lawiba ubada nungsi sawningba yadre. Adobo mai thongdadi karishu athokde masina nungsi gi magunni. Mayam chama thakpa loyerduna magi kada changnakre. Nungsi thabakpa loishinduna mapanda tarang thokleba tha jamabu yengduna phamli. Tanjaduda Sujatangi call lagli. Cheta kai mathal jarage. Ngasidi Angela la ena yen banga thongi cheta di. Ha kari Angela la e hairo. Nungsia mangonda phone of the piu please. Hoi haiduna nungsido
ꯃꯕꯣꯛꯀꯤ ꯀꯥꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯂꯤ꯫ ꯕꯣꯕꯣꯛ! ꯅꯨꯡꯁꯤ, ꯆꯪꯉꯣ ꯆꯪꯉꯣ, ꯊꯣꯡ ꯂꯣꯟꯗꯕꯅꯤꯅꯦ꯫ ꯅꯨꯡꯁꯤ ꯇꯞꯅ ꯆꯪꯂꯛꯂꯤ꯫ ꯔꯥꯙꯦꯅ ꯀꯔꯤ ꯂꯩꯔꯦ ꯅꯨꯡꯁꯤ? ꯆꯦꯇꯥꯅ ꯀꯣꯜ ꯇꯧꯔꯛꯄ꯫ ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯕ꯭ꯔꯣ? ꯅꯨꯡꯁꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯃꯀꯣꯛ ꯍꯥꯏꯔꯛꯂꯤ꯫ ꯑꯦꯟꯖꯦꯂꯥ, ꯍꯥꯎ? ꯅꯨꯡꯁꯤ ꯐꯣꯟꯗꯨ ꯄꯤꯔꯛꯂꯤ ꯑꯦꯟꯖꯦꯂꯥꯗ꯫ ꯆꯦꯇꯥꯅ ꯋꯥꯔꯤ ꯁꯥꯁꯦ ꯍꯥꯏꯌꯦ꯫ ꯑꯦꯟꯖꯦꯂꯥ ꯐꯣꯟꯗꯨ ꯇꯥꯞ ꯂꯧꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯅꯨꯡꯁꯤꯗꯤ ꯑꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯤ꯫ ꯑꯦꯟꯖꯦꯂꯥ ꯐꯣꯟꯗꯨ ꯄꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯅꯍꯧꯔꯤ꯫ ꯅꯨꯡꯁꯤꯒꯤ ꯍꯩꯅꯕꯤꯅꯤ ꯂꯣꯟꯊꯣꯛꯇꯕꯤ ꯊꯥꯖꯕꯒ ꯄꯨꯛꯅꯤꯡꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯇꯧꯅꯔꯤꯕ꯫ ꯅꯨꯡꯁꯤ ꯃꯄꯥꯟꯗ ꯃꯇꯣꯝꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯅꯥꯀꯟꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯍꯨꯝ ꯆꯥꯎꯅ ꯐꯝꯊꯔꯛꯂꯤ꯫